ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯍꯤꯜ ꯁ꯭ꯇꯦꯠ ꯆꯤꯡꯂꯩꯄꯥꯛ ꯀꯧꯔꯝꯗ꯭ꯔꯤꯕꯅꯣ? ꯃꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯍꯤꯜ ꯁ꯭ꯇꯦꯠ ꯑꯃꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯇ꯭ꯔꯤꯕꯅꯣ? ꯃꯁꯤꯕꯨ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯕꯒꯦ? ꯋꯥꯐꯝ ꯑꯁꯤ ꯃꯤꯌꯥꯝꯅ ꯑꯃꯨꯛꯇꯪ ꯅꯩꯅꯕꯤꯌꯨ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯄꯥꯛ ꯆꯥꯎꯕꯗ 92%ꯅ ꯆꯤꯡꯒꯤ ꯂꯝꯅꯤ, ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ 8% ꯑꯗꯨꯅ ꯇꯝꯅꯤ, ꯚꯦꯂꯤꯒꯤ ꯂꯝꯅꯤ꯫ ꯆꯤꯡꯂꯣꯟ 7ꯅ ꯀꯣꯏꯁꯤꯟꯕ ꯃꯌꯥꯏꯗ ꯇꯦꯡꯀꯣꯠꯅ ꯁꯥꯕ ꯀꯨꯊꯔꯒ ꯂꯩꯕ ꯃꯐꯝ ꯑꯁꯤꯕꯨ ꯆꯤꯡꯂꯩꯄꯥꯛꯅꯤ ꯍꯥꯏꯕꯤꯔꯝꯗꯕ ꯑꯁꯤꯕꯨ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇꯅꯣ? ꯊꯦꯡꯅꯕꯁꯨ ꯊꯦꯡꯅ ꯋꯥꯐꯝ ꯑꯁꯤ ꯃꯤꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯑꯏꯕ ꯆꯦꯔꯣꯟꯗ ꯈꯪꯍꯟꯅꯕ ꯐꯒꯗ꯭ꯔꯥ ꯈꯟꯖꯩ꯫ ꯃꯤꯌꯥꯝꯅ ꯃꯇꯝ ꯄꯨꯝꯕꯗ ꯑꯐꯕ ꯋꯥꯈꯜ ꯄꯨꯊꯣꯛꯇꯨꯅ ꯏꯃꯥ ꯂꯩꯕꯥꯛ ꯑꯃꯗꯤ ꯇꯨꯡꯒꯤ ꯃꯤꯔꯣꯟꯒꯤ ꯌꯨꯝꯐꯝ ꯊꯣꯟꯕꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯏꯕ ꯇꯧꯐꯗ꯭ꯔꯕ ꯊꯧꯗꯥꯡ ꯑꯃ ꯑꯣꯏꯍꯟꯁꯤ꯫ ꯂꯥꯟꯐꯝ ꯀꯌꯥ ꯑꯃꯒꯤ ꯂꯥꯟꯕꯨꯡ ꯈꯛꯇ ꯑꯣꯏꯔꯒ ꯂꯥꯛꯈ꯭ꯔꯕ ꯁꯅꯥ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯊꯧꯅꯥ ꯐꯕ ꯃꯤꯇꯩ ꯃꯆꯥ ꯀꯌꯥ ꯑꯃꯅ ꯂꯥꯟꯉꯝ ꯐꯤꯔꯥꯟ ꯊꯦꯠꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯦꯡꯈꯥꯡ ꯑꯍꯨꯝꯂꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯀꯔꯤ ꯀꯔꯝꯕ ꯊꯣꯛꯈꯤꯕꯗꯒꯤ ꯉꯁꯤꯒꯤ ꯃꯤꯁꯤ ꯃꯤꯅꯥ ꯈꯣꯡꯆꯠ ꯑꯁꯤ ꯑꯣꯏꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯃꯨꯛꯇꯪ ꯈꯟꯊꯃꯤꯟꯅꯁꯤ꯫ ꯑꯍꯥꯟꯕꯗ ꯏꯪ ꯀꯨꯝꯖꯥ 1729ꯗ ꯄꯨꯌꯥꯃꯩ ꯊꯥꯈꯤꯕꯅꯤ꯫ ꯑꯅꯤꯁꯨꯕ ꯑꯁꯤꯗꯅ ꯏꯪ ꯀꯨꯝꯖꯥ 1891ꯗ ꯕ꯭ꯔꯤꯇꯤꯁꯅ ꯃꯅꯤꯄꯨꯔ ꯑꯁꯤꯕꯨ ꯂꯧꯁꯤꯟꯈꯤ꯫ ꯑꯍꯨꯝꯁꯨꯕ ꯑꯁꯤꯗꯅ ꯏꯪ ꯀꯨꯝꯖꯥ 1949ꯗ ꯏꯟꯗꯤꯌꯥꯅ ꯅꯝꯗꯨꯅ ꯂꯧꯁꯤꯟꯕꯤꯈꯤ꯫ ꯑꯩꯈꯣꯏ ꯑꯁꯤ ꯃꯇꯝ ꯁꯥꯡꯅ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯤꯅꯥꯏ ꯅꯥꯏꯊꯥꯡ ꯑꯣꯏꯔꯒ ꯂꯥꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯌꯥꯡꯒꯤ ꯑꯃꯨꯛ ꯃꯤꯅꯥꯏ ꯅꯥꯏꯊꯥꯡ ꯑꯣꯏꯔꯒ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯂꯤ, ꯃꯤꯈꯥ ꯄꯣꯟꯅ ꯍꯤꯡꯂꯤ꯫ ꯁꯥꯟꯇꯤꯗꯥꯁ ꯒꯣꯁꯥꯏ ꯂꯥꯛꯇꯨꯅ ꯃꯩꯇꯩ ꯙꯔꯃ ꯑꯁꯤꯕꯨ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯊꯨꯒꯥꯏꯈꯤꯕꯒ ꯂꯣꯏꯅꯅ ꯆꯤꯡ ꯇꯝ ꯑꯅꯤꯒꯤ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤ ꯑꯗꯨ ꯊꯗꯠꯈꯤꯕꯅꯤ꯫ ꯌꯨꯝꯐꯝ ꯊꯣꯟꯕꯗ ꯂꯩꯃꯥꯏꯗ ꯆꯦꯈꯥꯏꯔꯛꯄ ꯃꯦꯜꯂꯕꯁꯨ ꯑꯍꯥꯟꯕꯒꯤ ꯂꯩꯃꯥꯏꯒꯤ ꯁꯛꯇꯝ ꯑꯗꯨꯗꯤ ꯎꯕ ꯐꯪꯂꯣꯏ, ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯅꯤꯡ ꯑꯗꯨꯗꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯋꯥꯈꯜꯒꯤ ꯃꯃꯤ ꯑꯗꯨꯅ ꯂꯥꯏꯅ ꯁꯝꯖꯤꯟꯕꯁꯨ ꯌꯥꯏ꯫ ꯅꯨꯡꯁꯤꯕꯅ ꯑꯐꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯍꯨꯝꯗꯨꯅ ꯄꯨꯔꯛꯄꯁꯨ ꯉꯝꯃꯤ꯫ ꯅꯥꯒꯥ ꯑꯃꯁꯨꯡ ꯃꯩꯇꯩ ꯑꯃꯒ ꯑꯃꯒ ꯍꯦꯛ ꯎꯅꯕ ꯃꯤꯀꯨꯞꯇ ꯏ ꯇꯤꯟꯅꯕ, ꯏ ꯃꯁꯦꯟꯅꯤ, ꯏꯆꯤꯟ ꯏꯅꯥꯎꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗꯒꯤ ꯆꯤꯟꯕꯥꯟꯗꯒꯤ ꯍꯦꯛꯇ ꯉꯥꯡꯊꯣꯔꯛꯏ, ꯎꯠꯊꯣꯔꯛꯏ꯫ ꯋꯥꯍꯩ ꯑꯁꯤ ꯑꯇꯣꯞꯄ ꯃꯤꯌꯥꯟꯒꯤ ꯊꯃꯣꯏꯅꯗꯤ ꯈꯛ ꯊꯦꯡꯅꯔꯣꯏ, ꯊꯣꯔꯛꯂꯣꯏ꯫ ꯃꯤꯇꯩ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯏꯗꯨꯅ ꯊꯝꯕꯤꯔꯝꯕ ꯄꯨꯌꯥꯃꯩ ꯊꯥꯗꯣꯛꯇꯨꯅ ꯂꯥꯏꯅꯤꯡꯊꯧꯒꯤ ꯊꯨꯒꯥꯏꯈꯤꯕꯒꯤ ꯁꯛꯇꯝꯕꯨ ꯃꯣꯡꯕ ꯍꯟꯕ ꯎꯃꯪꯗ ꯐꯨꯝꯖꯤꯟꯈꯤ꯫ ꯂꯥꯏꯅꯤꯡꯊꯧꯒꯤ ꯁꯛꯇꯝ ꯑꯃꯨꯛ ꯍꯟꯅ ꯀꯣꯜꯂꯨ ꯍꯩꯔꯕꯁꯨ ꯄꯥꯝꯍꯩꯕ ꯅꯤꯡꯊꯧꯅ ꯔꯥꯃꯥꯟꯗꯤ ꯂꯥꯏꯅꯤꯡꯗꯤ ꯆꯠꯇꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯤꯇꯩꯁꯤꯡꯕꯨ ꯋꯥꯁꯛꯍꯟꯈꯤ꯫ ꯁꯝꯖꯤꯟꯖꯔꯕꯗ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯈꯪꯕ ꯅꯩꯅꯕ ꯑꯃ ꯆꯪꯏ꯫ ꯄꯨꯋꯥꯔꯤ ꯑꯃ ꯍꯥꯏꯕꯁꯤ ꯑꯐꯕꯁꯨ ꯐꯠꯇꯕꯁꯨ ꯇꯨꯡꯒꯤ ꯃꯤꯔꯣꯟꯁꯤꯡꯒꯤꯗꯤ ꯂꯥꯏꯋꯥ ꯑꯃꯅꯤ꯫ ꯄꯥꯝꯍꯩꯕꯅ ꯄꯥꯟꯈꯤꯕ ꯏꯪ ꯀꯨꯝꯖꯥ 1704ꯗꯒꯤꯅ 1748 ꯐꯥꯎꯕꯅꯤ꯫ ꯄꯥꯝꯍꯩꯕꯅ ꯃꯁꯥꯒꯤ ꯆꯍꯤ 18ꯗ ꯅꯤꯡꯊꯧ ꯑꯣꯏꯈꯤ꯫ ꯄꯥꯝꯍꯩꯕꯅ ꯃꯁꯥꯒꯤ ꯂꯥꯏꯅꯤꯡ ꯊꯥꯗꯣꯛꯇꯨꯅ ꯒꯧꯔꯤꯌꯥ ꯙꯔꯃꯗ ꯂꯥꯏꯅꯤꯡꯗ ꯂꯥꯏꯃꯤꯡ ꯂꯧꯕꯁꯤ ꯃꯦꯔꯥ ꯊꯥꯒꯤ ꯀꯨꯝꯖꯥ 1717ꯗ ꯑꯣꯏꯈꯤ꯫ ꯏꯪ ꯀꯨꯝꯖꯥ 1732ꯒꯤ ꯃꯦꯔꯥ ꯊꯥꯒꯤ 18ꯅꯤ ꯄꯥꯟꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗ ꯁꯥꯟꯇꯤꯗꯥꯁ ꯒꯣꯁꯥꯏ, ꯄꯥꯝꯍꯩꯕ ꯑꯅꯤꯅ ꯄꯨꯌꯥꯃꯩꯕꯨ ꯇꯨꯝꯅ ꯃꯩ ꯊꯥꯗꯣꯛꯈꯤ꯫ ꯁꯥꯟꯇꯤꯗꯥꯁꯅ ꯀꯨꯝꯖꯥ 1717ꯒꯤ ꯐꯩꯔꯦꯟ ꯊꯥꯒꯤ 18ꯅꯤ ꯄꯥꯟꯕ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯂꯪꯊꯕꯥꯜꯒꯤ ꯀꯣꯅꯨꯡꯗ ꯊꯨꯡꯂꯛꯈꯤꯕꯅꯤ꯫ ꯏꯪ ꯀꯨꯝꯖꯥ 1744ꯒꯤ ꯍꯤꯌꯥꯡꯒꯒꯤ 18ꯅꯤ ꯄꯥꯟꯕ ꯂꯩꯕꯥꯛ ꯄꯣꯛꯄ ꯅꯨꯃꯤꯠꯇ ꯂꯥꯟꯊꯦꯡꯅꯔꯨꯔꯒ ꯍꯟꯃꯤꯟꯅꯔꯛꯄ ꯃꯩꯇꯩ ꯂꯥꯟꯃꯤꯅ ꯑꯋꯥꯗ ꯍꯥꯠꯈꯤ꯫ ꯃꯤꯇꯩꯁꯤꯡꯅ ꯁꯥꯟꯇꯤꯗꯥꯁ ꯒꯣꯁꯥꯏꯕꯨ ꯍꯥꯠꯅꯕ ꯁꯦꯟꯅꯔꯛꯄꯅꯤ꯫ ꯕ꯭ꯔꯤꯇꯤꯁꯅ ꯂꯩꯉꯥꯛ ꯁꯥꯁꯣꯟ ꯄꯥꯏꯁꯤꯟꯕ ꯃꯈꯣꯏꯒꯤ ꯃꯈꯥꯗ ꯃꯤꯇꯩ ꯅꯤꯡꯊꯧ ꯄꯥꯟꯕ ꯃꯇꯝ ꯑꯗꯨꯁꯨ ꯍꯪꯒꯠꯅ ꯅꯤꯡꯁꯤꯡꯃꯤꯟꯅꯁꯤ꯫ ꯑꯩꯈꯣꯏꯅ ꯈꯝ ꯊꯦꯡꯅ ꯋꯥꯈꯤꯕ ꯑꯁꯤ ꯑꯍꯥꯟꯕ ꯅꯨꯄꯤ ꯂꯥꯟ, ꯑꯅꯤꯁꯨꯕ ꯅꯨꯄꯤ ꯂꯥꯟ ꯑꯃꯅ ꯃꯔꯛ ꯑꯁꯤꯗ ꯕ꯭ꯔꯍꯃ ꯁꯚꯥꯒꯤ ꯃꯈꯥꯗ ꯑꯋꯥꯕ ꯀꯌꯥ ꯑꯃꯅꯤ꯫ ꯃꯊꯪ ꯃꯊꯪ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯀꯌꯥ ꯑꯃ ꯈꯥꯡꯕ ꯌꯥꯕ ꯈꯥꯡꯂꯕꯁꯨ ꯋꯥꯔꯕꯁꯨ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯕꯨ ꯉꯥꯛꯂꯧ ꯄꯤꯕꯤꯗꯨꯅ ꯃꯩꯇꯩꯁꯤꯡꯅ ꯃꯩꯇꯩ ꯂꯥꯏꯅꯤꯡꯗ ꯍꯟꯖꯤꯟꯕꯁꯨ ꯉꯝꯈꯤ꯫ ꯕ꯭ꯔꯤꯇꯤꯁꯅ ꯄꯥꯜꯂꯤꯉꯩꯗ ꯃꯍꯩꯂꯣꯏꯁꯪ ꯀꯌꯥ ꯑꯃ ꯂꯤꯡꯈꯠꯄꯤꯗꯨꯅ ꯑꯩꯈꯣꯏꯕꯨ ꯂꯥꯏꯔꯤꯛꯀꯤ ꯃꯉꯥꯜ ꯐꯪꯍꯜꯂꯤꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯧꯁꯤꯡꯒꯤ ꯃꯉꯥꯜ ꯑꯃꯒꯤ ꯑꯐꯕ ꯌꯨꯝꯐꯝ ꯑꯃ ꯊꯣꯟꯕꯤꯔꯝꯈꯤ꯫ ꯏꯅꯤꯡꯊꯧ ꯕꯨꯙꯆꯟꯗ꯭ꯔꯒꯤ ꯃꯇꯝ ꯏꯪ ꯀꯨꯝꯖꯥ 1945ꯒꯤ ꯀꯥꯂꯦꯟꯒꯤ 8ꯅꯤ ꯄꯥꯟꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ, ꯍꯥꯏꯕꯗꯤ ꯏꯪ 1945ꯒꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 13ꯗ ꯃꯤꯇꯩ ꯃꯔꯨꯞ ꯂꯤꯡꯈꯠꯈꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯏꯅꯤꯡꯊꯧꯗꯤ ꯒꯧꯔꯤꯌꯥ ꯙꯔꯃꯗ ꯂꯨꯞꯂꯤꯕꯅꯤ꯫ ꯕ꯭ꯔꯤꯇꯤꯁꯅ ꯉꯥꯛꯂꯧ ꯄꯤꯕꯗꯒꯤ ꯃꯩꯇꯩꯅ ꯉꯝꯖꯔꯛꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯑꯊꯤꯡꯕ ꯀꯌꯥꯒꯤ ꯃꯊꯛꯇ ꯂꯨꯆꯤꯡꯈꯤꯕ ꯇꯈꯦꯜꯂꯝꯕꯝ ꯕꯣꯀꯨꯜ, ꯄꯨꯈ꯭ꯔꯝꯕꯝ ꯁꯨꯔꯆꯟꯗ, ꯄꯨꯈ꯭ꯔꯝꯕꯝꯏꯕꯣꯝꯆꯥ ꯑꯍꯜ ꯏꯕꯨꯡꯉꯣ ꯑꯍꯨꯝ ꯑꯁꯤꯅ ꯃꯩꯇꯩ ꯃꯔꯨꯞ ꯑꯁꯤ ꯂꯤꯡꯈꯠꯈꯤꯕꯅꯤ꯫ ꯃꯈꯣꯏ ꯄꯨꯟꯅ ꯃꯤꯇꯩ ꯃꯁꯤꯡ 39 ꯑꯣꯏꯈꯤ꯫ ꯑꯉꯟꯕ ꯃꯇꯝꯗꯒꯤ ꯍꯧꯔꯛꯉꯩꯗꯒꯤ ꯂꯩꯔꯝꯂꯕ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯒꯤ ꯁꯛꯇꯝ ꯑꯁꯤꯕꯨ ꯁꯤꯡꯀꯨꯞ ꯁꯥꯅ ꯅꯤꯡꯊꯧ ꯄꯥꯝꯍꯩꯕꯅ ꯊꯨꯒꯥꯏꯕꯤꯈ꯭ꯔꯕ ꯃꯇꯨꯡꯗ
machanupa amadi ningthaugi nupi layong khangdana narakpadagi kanba ngamnaba khoiruna hairaga sakhiba lainingthaugi saktam amani matam madugi khut haiba asina lainingthaugi saktam masibu ingkumja 1733 gi thawan thagi taretni panba thangche numitki haying khongbangi tolong jumphamda lengshinduna ngasi phauba latchari mamang thakta lainingthaugi saktam masibu latchaba taragasu maitai singna britishna sasan tobiramdaba taragadi ngasi phauba maitai singna seba asi phanglamdabasu yai aikhoi mioiba asigi khongchet asina hantharakpa suntharakpa matam asida ngaklau amadi ichangda changi matam madugi maitai aikhoigi ngaklau adudi britishna oikhibani Manipur gi puari gi tangkak kharada aka akum naina lengak lamba kangleisa singna ingkumja 1891 gi April gi tangkulumdoi amasung tongan ba sai singge numit singda Manipuri kangleisa sing asi British ki makhutta mai thiki British singna April gi tangkun taret 1891 da Manipur gi konung asi paishin ki Manipur gi ningtamba sing mangki kangleisa singi ingkumja 1891 gi April gi tangkun taret da Kanglaipak ki maning tamna paijaramba phiran adusu Kangla Uttara mamangda British ki lanmi singna thomjilaktuna singthaki makhoi gi apunbagi phiran adu chingkhatkhiba matamdagi Manipur gi ningtamba amuk hana sinaramba August gi tang 13 1947 phauba sahi jangkhai taruk chupna leiramlaba matungda Kanglaipak ki leingakpagi thabak thauda sing adu Ningthau Buddha Chandrana Manipur gi Constitution Act 1947 gi makhada democracy haudoktuna 1948 ki June gi tang 13 dagi July gi tang 19 phauba Manipuri State Assembly election pangthoktuna mihut khallaba matungda mahakna October gi tarik 19 1948 ta maning tamba Legislative Assembly mifam pangthokhi adubu 1949 gi October gi tang 15 da Manipurbu India gi lengaklon gi phibanungda hapchinki maram aduna ingkumja 1949 gi October gi tang 15 gi mamangda Manipurna India gi phibanungda yaudringai gi mamangda leiramba indigenous people sing adu nattana Manipurda India gi phibanungda yaukhraba matungda hojik phawbada iramda Manipurda niyom kaina sanglakhiba miyam adu indigenous people sing natte haibasi mayak shenglaba wafam amani hojik maksu iramda Manipur asida Yelomi sing nattaba miyoi kaya amana makutta thangta nongmaina chingba pairaga yelomi sing hatpa tuppa mayum mai thabiba tanthokpiba lanthum phau cheng chana lupa ariba manchang kaya ama lut tauba asina chingba taurakpa yelomi sing mandaba miyoi singna tawbiduna miyoi kaya ama mayum thadoklaga lanjennari asikumba thawong sing chathariba miyoi kaya asi iramda Manipurgi yelomi sing nattaba sing amasung makhoida mateng pishinba India lengak amasung su taunariba miyoi sing yaudaba natte maram maduna Joint Committee on Inner Land Permit System gi ingkumja 2016 gi August gi tangkun gani thoida lamdam masigi yelomi sing nattaba singbu Manipur gi nagrik onthokpa thingnabagi damakta yelomi sing khandokpagi best year asi kumja 1951 oihannabagi warep asi Manipur lengak amasung India lengak anina mapung phana paikhatpham thoi adubu hojikti miyoi phurup kharana tonganba lengak sasongi wafam sing laklabanina iramdam masigi yelomi singda Manipurna India da pundringagi mamangda leiramba free major agreement gi thakta tanana bani haina batwan torokpani haina lawi 1949 gi October gi tang 15 gi mamangda leiramba India gi luchingba singa Manipur gi luchingba singa marakta taunakhiba free major agreement gi status tanbaga loinana hojik Manipurda NRC chanahanba amadi su taunariba kukila loba singi su asi handokhan mahaiba sina hojik Manipurda irang asi ingthahanbada achauba mateng ama oigadra haina praja miyam gi wakhanda leiri